Urkhul gi lepte ngehak leitna nongmai kapnari condemn su tawnari miyam gi mi paina ba marakta mi ahum asu open nangbari gi hospital singda laikana khri Urkhul district ki tungan mafam sing maru oina litan police na kon ba mafam singda ayuk nungtil numidang haiba naidana ngehak leitna numai pangkap tu kapa mati amaga hannaduna kapna bi thaudok singna miyam mi paina duna leiba marakta ngarangdi numai kapna bi thaudok sing du mi ahum asu open nangkhri Urkhul district ki litan police na kon ba mafam singda nanatana ningthau ka ab numiki numitang da Urkhul district gi khaidokhiba kamjong district su kuki milite ni hain singna ba singna namai kapsilak ki thaudok thokibani tuan na pawgi lekhun singna phongdora gi matu ina Urkhul district ki sarkar phu khun namasum mongkot chefu gi marakta furup ani namai kap na bada mi hum namai na panduna sukli tangkhul naga foothills organization amasum ayang bungpi walking committee na thawng adu gi mayokta yaning da phungdok narakri koki militant sing na numai kapsilak padi gi soklaba mi ani edu gi maming rin yui ram ror sai ni fuga mathu amasum raisen longland sai kun ga mari kawi makhoi enima sarkar phung khundagi ni atopa soklaba mi edu gi maming na zoni khong sai kawi mongkot chifu khundagi ni thawdu odru soklaba sing na phungdora khibada ngarang ayuk pung tare rom tarak pada koki militant sing na apapa makal gi khulai sing sisinaraga sarkar phung khun tamna numai kapsilak pani numai kap lakpa duda raisen longlen na oi thangba khong na numai maru pankhi amasum rinjui ramror na oi thangba phaigan numai maru ma pankhi koki militant sing gi bunker sarkar phung khun ga he mayuk na bada mongkot chefu gi khara wangkhat ma mapam amada leibana khunja sing di attack tawbada hena khudong sabu ali renjui ramror gi loina bina phungdokhibada mongkot chefu digi sarkar phung khun tamna koki militant sing na leptana nomai kapsilak wasina khunja sing hainingai litin akiba pholi makoina tatna nomai kapsilak padigi maduna panbada yum ayambagi yumthak sing ama ada thokli amasum miyam ningtamna soksin tawbu yahamdre henasu phungdokhi asokpa sing adu security force amasum police na ahan maleng sa tharaba matung Urkhul district hospital da lekat nari haidi koki militant sing sa tharakpa attack adu ngarang ayuk pung tare rom tabadigi sa tharkhibine amasum nungthil pung ani rom taba phau sa takhi haidi thawdo adu nongmai maru na panbadigi asu open yaukhraba tungda police amasum security force sing sarkar phung village thungakhi amasum asokpa sing adu makhoina lekanakhi koki militant sing sa takhiba attack adu national highway manakta security force sing laidiba manakta gi sa tharakpani haidi marasida tangkhul naga foothills organization thawdo adu akan mamong na condemn tawraduna suspension of operation su da laidiba koki militant sing na nongmai kapagi thawong sing adu sa tharakibani haina maral sirakli nakala maram da nongmai kap na bigi thawdo adu da mongkot chefu digi zoni khongsai soktuna Cycle Community Health Center lekat nari hari thawdo adu tangkhul naga logi walking committee na yaning da bafung torakri Sirola madahai Mars kungo humdogi nungthil pung anirom tabra koki militant singna mekei kya digi leptana nomai kapsin ki amasum nupi amasum angang kya akitu zungba phonki makhoina kablakpa nomai maru singna yung kya ama ada thonki nomai kapadu ngarang ayuk amuhana makasa tharaktuna misa mani asopanaki masiga na manaba mong Mars kungo humdogi numitang pung nipan ga minit taraga mangaram tabada sa sat khunegi koki militant sing automatic amasum SBBL nomai sisinaraga kamjong headquarter gi miyam tamna kapsilaktuna miyam na akitu zungba phonkhre thawdo odu taramatu suba Assam Rifles amasum police station manak na thokibani nomai kablakpa aduna tangkhul naga khun gi imung ni furam sapagata maphamda thangdokre yamna thamoi sokli bedi koki militant sing tangkhul volunteers sing karigumba khut halabadi makhoi gi maikei digi hena sathiba saithing nangani haina Assam Rifles na kamjong headquarter gi khunja sin kian khiari masina ARC koki militant singa puna satminari haiba mayek singali haibasu phungdorakli state authorities singna koki militant singna puna thapak tawminari ba security force ngi mathakta marik sumna thigat piu amadi mara leibe sing logi matungina sara phangana ba demand tawri Central Walking Committee Tangkul Naga Foothills Organization thokpa chirolaman hai haukiba numidang dagi tuan pham sing dagi koki kulai paibe singna leptana nomai kapsilakiba thong aduna nungnang ba pholi nomai kapnari ba mafam asi sasat kamjong axis amasum sangka amasum mongkot chefudani organization asina makata na hai nomai kablak liba mafam asi central force ni lairiba mafam dani leptana nomai kapsilakpa asina mapung oina
Kamjong district ki Tangkul Naga sing khundari ba mafam sing sarkar pung amasum thoi khunja sing target tawraga satharakpani asinguma ka hen ma khongthang asi nanga sisu sarkar pung khundigi chamjaraba misamani ringyus ramror amasum raisen lungleng nongmoina panduna sonkhibani asigumba miyam ingna singna leiba amasum tangdu leitaba punsi marela mada lakhana na bohona ba akaiba pirak pathong akan momong kandem tawi hari Central Forcing Laina Laina Kulai Pipe Militants in the Saturday Bukong Sida, Security Mechanism the Sound of Wangakli, Amasum, Law Musum other Napagi Taudagi Matang, Asobo Honkia Lakli. How keep a February Kungamatu, Tankul Naga Fools Organization, State Minister Aibasirol Pisinduna Litan Police Station, upgrade Tawina Bamasum. SDPO की थाक तो ऑफिसर थम्बिना बाहायजाखिबा लेख्रे मेमोरेंडम मदु सनाकाइथिल खुंदा सिक्योरिटी फोर्स प्लाटून अनि थम्बिना बसु तक्सिनखिबनि मसिगी मथक्ता होंगमन मापाउ जिंगसो अमसुम जिंगतुंदा एमआर नत्रगन आईआरबी की प्लाटून अमममसु मिसा मियाम ngak shenbina ba thambina बाहायजाखिबनि अदोमेनामा ngasi फावबर सनाकाइथिल विलेज द प्लाटून अमखक थम्बनतना अतै मफम सिंगदा थारक पलेथ्रि लेंगाना लखत फंथोकपा Tabak lakot pida ba sina Khudong thiningai oireba mafam kya da laidiba misa miyam Khudong thiba mayung na bigi phibam da laidi haidi oiriba phibam asida Tangkul Naga Foothills Organization na lenga na khudak ta akan mamiyeng sangbina ba takshin ki amasum thoi amasum sarkar phung state security force sung matiksa na thambiduna misa miyam asu angam to ondana ba ngak sinbiduna mauksa gi phibam da hanjin hanna ba hona bina ba su apal tori marasida Ayang Bungpi Walking Committee na mari lenaba authority ki puning singslakli Sirolamada committee sin hai nongoi kam na bigi thaudok to ko ki misam sing swon ki ba thong ado organization sin akan mongda kandem tawi maramis na mari lenaba authority sing na mong court chepu litana masu ko ki sin khunda ba khunsing da laidiba misam sing ngak sin binaba thabak lokot po oina neutral oiba hen ba security force thambiyo Litan Police Station na laidiba forcing gi marakta aswon ma laidiba sing thidophiu mongkot chipu da thoki ba thaudo adu gi matang da India lengana mieng sang du thikat phiu sienari ba sing fabiu hain su demand tawri mari lena ba authority na panthaba tawduna thabak lokhat piu maram sana thabak lokhat pidabana misa miyam gi punsi da khudong thian bini hain su sirul sinu su makhata na pali Kokina Maral City Tangkul Singna Sengdorakli, Urkhul District ki Manung Sanba, Sanakaithil the Ngarang Tuki Banumi Kapagi Taudoka Marilena, Koki Singna Tangkul Singi Matata Maral City, Sanakaithil Beles Authority na Sengdorakli, Taudogi Matana Koki Singi Maikedi Fongdorakli Wapum di, Class 10 examination gi Damak Cycle Hill Town da Lairubo Urkhulamasum, Kangpopi Tainaba Pamdigi Mahiroi Kulomna, Nahan, exam Loi Kibaga Loinana. Ngarang tingpi bung leple lambi da power ga mayum da halakpada ngarang ayu pung tara matu gi min ni furum taba matam na sanakaithil tangkul kun gi min symmetry manakta numai kapsila ki hena maral sirapi numai kablak liba du mahiroi sing sat liba lambi edu gi yamna nakpa mafam da gini adumai nama thoina aso open di yaw ki di Rosam Hebron English School ki mahiroi sing adu puro lakiba mahiroi sing adu gi warden gau hokip na hai mahiroi sing adu examination loibe gi mayum da halakibani makoi da adugumba thawung sa tharakani haiba thoina thazba lekidi makoi na cycle thadulam daida police amasum central forcing da pau phonaki sana kaithil da leidiba maha regiment phawwa pau phawna bada makoi aso ngam thugaloi haina thazba pirakudigi lakibani dubu eti edu mayona ki hari Mapa madura lady forcing na masagi matung ningtina pangthok ngamdi haina angang sing phawba ngak sen ma ngamdabegi phiba masida central forcing deploy tawbegi kana ba kari nangki nakala marom na thoki ba thawdo adugi matang na sanakaithil village authority na sengda warol ama press da thadurokli village authority ki media cell gi sirol ama na hai haujik sathari ba kokinaga gi mukna ba sida sanakaithil village na kaidongai da nongmai kap pau ki balati nongmai kap na begi thawdok sing sima pung oina khut anba matam na thokpa natana hana khut thakiba khun gi puari da lekhidi khun gi miyamna lam amasu miyam ngakna ba phire badu induna lakpani koki militants sing numai kapsilak pada village volunteers sing khut han ki bangakani sanakaithil phawraga leplen tingpi bungsali ba lambi sigi matang da siroladuna hai lambi asi sanakaithil village authority na March taragani thoidigi misa miyam satpigi athingwa thamki ba laikhrabani ngasi toki ba thawdo odu nomai kanna kapna ringi matamda sangchilak oibana marakta awaba nakhibani khunja singna militant singna khut halingai gi matamda gari edu mayai da lekhibani sanakaithil khungi mayam na mahima sing tamba masu mahiroi sing asu engam to ondana ba masu bakhoi bo awang mathak ti ikai khumna dun lakli
ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯅꯪꯈꯤꯕ ꯑꯃꯁꯨꯡ ꯑꯋꯥꯕ ꯅꯪꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯤ ꯆꯝꯖꯔꯕ ꯃꯤꯁꯝꯁꯤꯡꯕꯨ ꯈꯨꯗꯣꯡꯊꯤꯕ ꯐꯤꯕꯝꯗ ꯄꯨꯁꯤꯟꯕ ꯀꯩꯗꯧꯉꯩꯗ ꯄꯥꯝꯈꯤꯕ ꯅꯠꯇꯦ ꯁꯣꯏꯈꯤ ꯑꯣꯏꯈꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯁꯨꯡ ꯂꯟꯊꯨꯝ ꯑꯃ ꯑꯇ ꯊꯣꯛꯈꯤꯗꯕꯒꯤ ꯄꯥꯎ ꯐꯪꯕꯗ ꯋꯥꯈꯜ ꯋꯥꯔꯝꯕꯗꯨ ꯈꯔ ꯍꯟꯊꯈꯤ ꯃꯤꯌꯥꯝꯅ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯊꯣꯛꯈꯤꯕ ꯂꯝꯕꯤ ꯆꯠꯄꯒꯤ ꯀꯥꯡꯂꯣꯟ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯆꯠꯇꯅꯕ ꯂꯥꯎꯊꯣꯛꯈꯤꯕ ꯂꯝꯕꯤꯁꯤꯡꯗ ꯊꯝꯈꯤꯕ ꯑꯊꯤꯡꯕꯁꯤꯡ ꯏꯀꯥꯏ ꯈꯨꯝꯅꯅꯕ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩ ꯑꯃꯁꯨꯡ ꯏꯪꯅ ꯇꯞꯅ ꯂꯩꯔꯛꯂꯕ ꯐꯤꯕꯝ ꯑꯗꯨ ꯀꯥꯏꯍꯟꯗꯅ ꯊꯝꯅꯕ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯂꯤ ꯍꯥꯏꯅ ꯆꯤꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯕꯣꯝ ꯑꯁꯤꯅ ꯄꯥꯟꯈꯤꯕ ꯑꯀꯨ ꯄꯥꯃꯩꯒꯤ ꯈꯣꯡ ꯑꯅꯤꯃꯛ ꯀꯛꯈ꯭ꯔꯤ ꯂꯩꯉꯥꯛꯅ ꯋꯤꯜ ꯆꯤꯌꯔ ꯄꯤꯔꯤ ꯈꯨꯠꯁꯦꯝꯒꯤ ꯈꯣꯡ ꯍꯥꯞꯄꯗ ꯑꯃꯁꯨꯡ ꯂꯥꯌꯦꯡꯕꯗ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ ꯊꯥ ꯑꯁꯤꯒꯤ 13ꯒꯤ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯔꯛꯄꯗ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯧꯄꯨꯝ ꯄꯤ.ꯑꯦꯁꯅ ꯀꯣꯟꯕ ꯅꯝꯈꯥꯎꯂꯣꯡ ꯄꯥꯔꯠ 2 ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯇꯥꯎꯂꯤꯟꯄꯨꯡ ꯈꯨꯜꯗ ꯊꯣꯛꯈꯤꯕ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯆꯍꯤ 4 ꯈꯛꯇ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯃꯈꯨꯔꯦꯡ ꯄꯥꯃꯩꯅ ꯕꯣꯝ ꯑꯁꯤꯅ ꯄꯥꯟꯗꯨꯅ ꯂꯩꯀꯠꯅꯕ ꯅꯪꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯡ ꯑꯅꯤꯃꯛꯇ ꯕꯣꯝ ꯑꯁꯤꯅ ꯄꯥꯟꯗꯨꯅ ꯐꯤꯕꯝ ꯂꯨꯅ ꯁꯣꯛꯈꯤꯕ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯀꯨ ꯄꯥꯃꯩꯕꯨ ꯏꯝꯐꯥꯜꯒꯤ ꯅꯣꯔꯠ ꯏꯌꯣꯁꯤꯗ ꯂꯩꯕ ꯔꯥꯖ ꯃꯤꯗꯤꯁꯇꯤꯗ ꯄꯨꯈꯠꯇꯨꯅ ꯂꯩꯀꯠꯅꯔꯛꯂꯕꯁꯨ ꯃꯍꯥꯛꯀꯤ ꯕꯣꯝ ꯑꯁꯤꯅ ꯄꯥꯟꯗꯨꯅ ꯐꯤꯕꯝ ꯂꯨꯅ ꯁꯣꯛꯍꯟꯈꯤꯕ ꯈꯣꯡ ꯑꯅꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯤ ꯂꯥꯌꯦꯡꯁꯪ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯅꯤꯃꯛ ꯀꯛꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅꯃꯛ ꯂꯩꯉꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯂꯣꯏꯁꯪꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯄꯔꯁꯟ ꯋꯤꯠ ꯗꯤꯁꯦꯕꯤꯂꯤꯇꯤꯁꯀꯤ ꯀꯃꯤꯁꯅꯔ ꯋꯥꯏꯈꯣꯝ ꯕꯤꯔꯍꯥꯔꯤꯅ ꯃꯉꯣꯟꯗ ꯋꯤꯜ ꯆꯤꯌꯔ ꯑꯃ ꯈꯨꯠꯁꯤꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯇꯉꯥꯏ ꯐꯗꯅ ꯃꯍꯥꯛꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯉꯝꯅꯕꯒꯤꯗꯃꯛ ꯈꯨꯠꯁꯦꯝꯒꯤ ꯈꯣꯡ ꯑꯃ ꯍꯥꯞꯇꯨꯅ ꯂꯥꯌꯦꯡꯕꯗ ꯆꯪꯕ ꯁꯦꯜꯁꯤꯡ ꯄꯨꯊꯣꯛꯂꯒꯅꯤ ꯍꯥꯏꯈ꯭ꯔꯤ ꯗꯕꯜꯌꯨ ꯕꯤꯔꯍꯥꯔꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯥꯛꯀꯤ ꯈꯣꯡ ꯑꯅꯤꯃꯛ ꯈꯨꯎ ꯃꯈꯥꯗ ꯀꯛꯄꯅꯤꯅ ꯈꯨꯠꯁꯦꯝꯒꯤ ꯈꯣꯡ ꯍꯥꯞꯂꯒ ꯆꯠꯄ ꯌꯥꯒꯅꯤ ꯃꯁꯤꯗ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯑꯊꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯍꯧꯁꯥꯒꯨꯝꯅ ꯆꯠꯄ ꯉꯝꯅꯕꯒꯤꯗꯃꯛ ꯄ꯭ꯔꯣꯊꯦꯇꯤꯛ ꯂꯦగ్ ꯈꯨꯠꯁꯤꯟꯅꯔꯒꯅꯤ ꯁꯣꯏꯈꯤ ꯉꯔꯥꯡ ꯑꯀꯨ ꯄꯥꯃꯩꯅ ꯋꯤꯜ ꯆꯤꯌꯔ ꯈꯨꯠꯁꯤꯟꯅꯕꯗ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯆꯥꯏꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯌꯨꯅꯤꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯒꯨꯍꯥ ꯑꯃꯗ ꯇꯥꯁꯤꯟꯕꯗ ꯆꯍꯤ 3ꯒꯤ ꯅꯨꯄꯥ ꯃꯆꯥ 2 ꯑꯃꯁꯨꯡ ꯆꯍꯤ 5ꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯄꯨꯟꯅ 3 ꯁꯤꯔꯤ ꯎꯔꯈꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯃꯐꯝ ꯈꯔꯗ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯃꯈꯥ ꯇꯥꯅ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯂꯦꯞꯇꯅ ꯊꯣꯛꯆꯤꯜꯂꯛꯂꯤꯉꯩꯒꯤ ꯆꯩꯔꯛꯇ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ BSF ꯁꯕꯁꯤꯗꯤꯌꯥꯔꯤ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯃꯅꯥꯛꯇ ꯅꯧꯅ ꯇꯧꯕ ꯒꯨꯍꯥ ꯑꯃꯗ ꯇꯥꯁꯤꯟꯕꯗ ꯆꯍꯤ 3ꯒꯤ ꯅꯨꯄꯥ ꯃꯆꯥ 2 ꯑꯃꯁꯨꯡ ꯆꯍꯤ 5ꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯄꯨꯟꯅ ꯑꯉꯥꯡ 3 ꯂꯩꯈꯤꯗ꯭ꯔꯤ ꯑꯉꯥꯡ 3ꯁꯤꯒꯤ ꯃꯅꯨꯡꯗ 2ꯗꯤ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯂꯤꯌꯟ ꯃꯤꯂꯜ ꯆꯍꯤ 5 ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯁꯪꯃꯤꯟꯊꯥꯡ ꯆꯍꯤ 3 ꯑꯄꯣꯛꯄ ꯊꯪꯒꯧ ꯂꯤꯌꯟ ꯑꯃꯗꯤ ꯀꯞꯃꯤꯟ ꯂꯤꯌꯟ ꯆꯍꯤ 3 ꯑꯄꯣꯛꯄ ꯄꯥꯎꯂꯟ ꯃꯣꯋꯥꯅꯤ ꯑꯉꯥꯡ 3ꯃꯛ ꯒꯥꯡꯄꯤꯃꯣꯜ ꯈꯨꯜꯒꯤ ꯕꯦꯖꯔ ꯕꯦꯡꯛꯇꯒꯤꯅꯤ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯕꯗ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯅꯧꯅ ꯇꯧꯕ ꯒꯨꯍꯥ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯁꯥꯟꯅꯔꯨꯕꯗ ꯈꯪꯍꯧꯗꯅ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯁꯤꯟꯕꯗꯒꯤ ꯀꯟꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯍꯛꯊꯦꯡꯅꯍꯧꯕꯁꯤꯡꯅ ꯈꯨꯗꯛꯇ ꯑꯉꯥꯡ 3 ꯑꯗꯨꯕꯨ ꯒꯨꯍꯥ ꯃꯅꯨꯡꯗꯒꯤ ꯂꯧꯈꯠꯇꯨꯅ ꯔꯦꯁ ꯅꯔꯁꯤꯡ ꯍꯣꯝꯗ ꯂꯩꯀꯠꯅꯕ ꯄꯨꯈꯤ ꯑꯗꯨꯃꯥꯏꯅꯃꯛ ꯍꯣꯝ ꯑꯁꯤꯒꯤ ꯗꯣꯛꯇꯔꯁꯤꯡꯅ ꯑꯉꯥꯡ 3ꯃꯛ ꯁꯤꯔꯒ ꯄꯨꯔꯛꯂꯦ ꯍꯥꯏꯔꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ NRC ꯇꯧꯔꯒ ꯁꯦꯟꯁꯁ ꯇꯧꯅꯕ ꯍꯥꯏ ꯀꯃꯥꯟꯗ ꯑꯏꯕ ꯄꯤꯁꯤꯟꯈ꯭ꯔꯤ ꯔꯣꯕꯤꯟꯗ꯭ꯔꯣ ꯏꯁꯇꯦꯠ ꯂꯩꯉꯥꯛꯇꯤ BJP ꯍꯥꯏ ꯀꯃꯥꯟꯒꯤ ꯌꯥꯊꯪꯗ ꯆꯠꯀꯅꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥꯅ NRC ꯇꯧꯔꯕ ꯃꯇꯨꯡ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟ ꯀꯌꯥ ꯇꯥꯜꯂꯤꯕꯁꯤꯒ ꯏꯔꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ SIR तौरब मतुंगदा NRC तौबा अमदी NRC तौरब मतुंगदा सेंसस तौनबा ngarang भारतीय जनता पार्टी की डिलिमिटेशन कमिटी ना BJP हाई कमांड अइब सिरोल पिसिंख्रे हैना थांगे असेंबली कॉन्स्टिट्यूएंसी की MLA तोंग्रम रॉबिंद्रो फोंदोख्रे ngarang Eastern Zonal Cultural Center EZCC Kolkata amadi Government Dance College Manipur ani na kusamnaduna Palace Compound da leiba Dance College ta numit humni sathagadaba Festival of Dance haudoppagi thoramda pawmising na hangkipa wangi pakum piraduna hai NRC tawraga sapsapa warep lauduna BJP High Command ayiba sirol pisinkibani SIR hana tawraba matungda NRC tawba amadi masigi matungda census pangthoknaba sapsaba warep asi state BJP ki delimitation committee na laukibani hari Minister Expansion ki wafam hangwada pakum piraduna hai Minister Expansion tawba pami dubu Minister Expansion ki wari asidi Central lenga na lepkadabani maramdi BJP hairiba party asi Central High Command ki wafam satpa yamna discipline leiba party amani High Command hairappo khudimag state lengana pangthokpa aduni High Command leblakpo wafam khudimag lamdam asigi yaifana bo oigani khali
lamdam asida thokliba thawdoksing asi sangtainanaba lenga asina yamna kana honari thoningdaba thawdoksing thoktanaba amadi thokraba thawdoksing gi matangda kupna yengsili lamdam asida ingtappa tangdu laitaba puraknabigi lambi asida miyamna support tawbiyu thokriba thawdoksing aduna furu amaga gi marakta thajanaba watliba asi mahoksagi punsida puraknaba lenga asina kana honari hanasu makhataki Sursampur Medical College yauna North East Medical College taragani thui sangmakhre Jepinada Rims matamu sunaba Medical College ama uhenanaba lupa koti lising marige satre ka kunga taruk kaithopa lekhre Health Mission gi makhada lengana North East ki state singda mapung phaba ana leying gi khudong saba phangananaba thabak thoram sing paikhatuna lakli Haukiba sai tararom sida North East State khakta Medical College taragani thoi sangmakhre loinana Manipur laribu Rims matam sunaba Medical College ama uhenanaba panamda lengana lupa koti lising mariga satre ka kunga taruk kaithopa lekhre haina Union Minister of Health and Family Welfare Zepina dana Fong Clarity Zepina dana hai National Health Mission ki makhada lenga asida North East State singna matik saba ana lengi khudong saba phangananaba thabak koi katuna lakli hauki bisai tararom asida region asida Medical College taragani thui matam sunaba thakta sembat palekhri hausik phawada Medical College sing asigi semgatbada lupa koti lising ani ga satre ka kunthra ka tere sizinakri hairiba Medical College sing semgat khraba mafam sing adudi Arunachal Pradesh ki Nahalangun, Assam ki Dhubri, Nagaon, North Lakhipur, Difu amadi Baukjan, Meghalaya ki West Garo Hills, Mizoram ki Yamalkan, Naga Hospital, Nagaland, Mount Nagaland, Sikkim ki Gangtok amadi Manipur ki Susampuni. Hairib mafam sing asida semgali Medical College sing asida apaba makhal ki infrastructure amadi training facilities sing phangali hainisu pawus na makhatari. Ngarangi Parliament mifamda health facility gi matangna khana nainarakpada MP ningthok sana jawbana cancer amadi atei tangna thokpa laina makhal sing North East State maru oine health care gi khudong chaba matik chana phangdriba Manipur gi khungang gi mafam singda yamna toini sandorakli masina maram oidun anaba sing layeng sathanaba atop state Guwahati Delhi amadi Mumbai na sing city sing satpa mathau tari maram masina lenga ki maikei dig athubada Assam khaknatana North East ki state khudimakta AIMS natraga masiga manaba thakta leiba Institute semkat yamnamak mathau tare heba wafam thamaga loinana lengana mafam sing asida hariba institute asi semkat navegi thorang paikhatpa leibra haiba wahangsu Parliament mifam adur thamki hari